Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Rajesh da popi thabada chenaba miyoi kudingmak NDPS Act, PIT NDPS Act amadi Forest Act ki makhada cherak pigani hari. Mahut Mantri Wahengbam Chan hari, Solid Waste Management asi Essential Service onthorpigi tangkak yaurakle. Sahi loisalakpa amasung sahi haubaga iroinana, lamdam masigi miyamna harau kumay pangtokpada section naba police na apel taurakle. Congress na hari Manipur thabak-tagi pothabagi matam loirba miyoi sing thabaki matam sangdokpagi chanabi ama laklibasi sarkari karamba thoksilno amasung Pradhan Mantri Narendra Modi na hari numit kuding amasung mikuk kuding asi jati senggalpada sisinagadabani. Rajesh da popi thabada chenaba miyoi kudingmak NDPS Act amasung PIT NDPS Act amadi umang manghan bagidamak Forest Act ki makhada cherak pigani. Mukhyamantri Secretary na thadorpa cherolaman hai tha sida Manipur Police, Manipur Rifles, IRB, NAP, Assam Rifles amasung Forest ki miyoi singna Kangpopi, Ukhrul, Churachandpur, Chandel gi mafam kya da tharamba popi pambi sing mang tahan ki. Mafam sing asida popi tharambagidamak haujuk phawbada Selsi Village Kangpopi gi Secretary amasung Vice Chairman phare, Ukhrul jila gi mafam kya popi tharambaga mari lenana lamgi mapusing khangtokpaga loinana popi thabada chenariba miyoi sing phanabagi thabak makha tana chathari. Churachandpur ki Thingangjang Village ki sip chu phabaga loinana CGM court puthokre. Diljangjol Village ki sip amasung Mongjam Village ki sip chu hiram asiga mari lenana phagatle hari. Churachandpur jila da popi tharambaga mari lenana khulgi khulakpa ani phakraba matung ngasi khulgi miyoi sing amasung khulakpa kharana popi pambi sing mang tahanbagi thabak chathakre hari. Tolfai sector, Jogjang sector, amasung Bogjang sector da tharamba popi pambi sing mang tahan kri hari. Haujuk phawbada raija sigi tongan ba singi jila sing da ekar chani kumapan da tharamba popi pambi sing mang tahan kri hari. Cherolden hai village sip amasung khunja sing na kariguma makhoina khul sing da ain kaina popi thaba thenarabadi khudakta sarkar da pau pigadabani popi pambi sing adu loktringai da mang tahanaba khunja sing na honagadabani hari. Mahut Mantri Wahengbam Chan Singh na hari Solid Waste Management asi Essential Service onthorpigi tangkak adu yaurakle. Numinini ki khongsata siri Khemchan ngasi Jiribam da thungkibani mahana jila adu hek thungbaga Singdong laikai da leba Jiribam Municipal Council gi dumping site chatuna mapam adu da paikatliba Solid Waste Management gi thoram sing yengsin ki. Mapam adu yengsilaba tungda paumi sing da wangang bada mantri nai Solid Waste Management asi Essential Service ki manung chalanaba raija gi mantri mandal da pukataba honagani. Mangnai Jiribam asi awang nongpok lamdam gi oina miyoi lising kun mga gi makhada taba mapam singi lunanba tanabada thangna ahumlok makok oiki. Maramaduna Solid Waste Management amasung lunanba gi matangdadi Jiribam dagi tamjaningai yamna leiri. Waste haiba posidagi matam chana singdoktragani city du mole duna lunana toan ba leina kya khol pa yabagi stage du leibana ngasi Solid Waste manganaba legacy waste bak thamdanaba Green Tribunal na hoi state tasu yang kana warning to bolei North East India gi hoi 25,000 population ni cleanliness competition da Jiribam na thangna na ahumlak first ta base koi Manipur pumbagi oina masi sokthok chaningai ni Assam ki Kasar jila ki Bon Tarapur da leba Barak Museum Complex da ngasi Manipur Tourism Corporation ki Chairman Karan Syamna Barak Cultural Festival lising ani kunithoi hokdokre. Mafamda Manipur ki nat amasung chatnabi gi mari leinaba polam kya utpa phajarba museum ama leirambada Shri Syamna apenba phongdokki. Thoramdra wangang bada Shri Syamna hai miyoiba amagi gun haibasi mahaki masak amasung phibam murti na lepa yade miyoi adugi hona jaban amasung toktorpa thabak singna lepkadabani. Mafam adu khundariba Manipuri singna masagi nat amadi chanabi ngaktuna leinaba honabada lauriba thokdangbusu Shri Syamna thagatpa phongdokki. 1995 ka Japan da sabruba patunga Moigi Tamiba Museum do Urba Matunga a museum amadi khatkiana khangi haiba magi wakhalo madudagi mana nasi sahi kuntaret sanga honariti ba miyoi bagi gunna haiba sri sakna lepte ai phibam na lepte murti na lepte magi hona zaman dugi mapana nasi di kasarde Bandrapur da sumo museum ama tambangami Inkumja lisingani kunithoi loisilakpa amasung anoba sahi lakpaga iroinana miyamna picnic chatpa amasung harau phongdokpada section naba Imphal East SP M Pradip Singh na phongdorokle
Media thadorokpa message amada Siri Pradip Nai, bye bye amasung near gi harau nungai phongtokpada gari thauri basingna athengmada nisa seasonarga gari thauroidabani. Gari thauba matamda kai hena yangna thauroidabani. Police na lokholiba sexual thaurang asida miyamna mateng pangbiu. Mahang hai gari thauba matamda yariba makai niyom chumna ngakna chatpiu. Nungaiba phongtokpani haiduna license gun singdagi nongmai kapa amasung bombula thabagi thabak yariba makai tawbiganu. Bye bye amasung New Year na lakpada. Imphal East District Police ki Makai dagi Praja Miyamda section wahay khara khatang thamjage. Mayamna gari thawba matamda seat belt fabiyu. Adagi two-wheeler riders singna helmet upaga gari thawbiyu. Adagi mama mapa oiba singna sahi sudriba angangda gari bibiganu. Bye bye amasung New Year ga mari lainana license gun dagi celebratory firing gumba toba madu tobiganu adudagi firecracker gumba jo sizinabiganu adagi picnic chaba adagi di koiba chatpa kangmuna kairo laikai mafam dugi laiba praja singbu unnecessary disturb toba provoke toba irang thoko toba thabak dagi chection biyo Amarom Bishnupur Jilagi SPN Herojit Maitinasu Bye Bye Amasung New Year Marilena Picnic Chapa Mio Singna Taugadaba Amasung Tauroidaba Wapam Sing Pongdorokli Picnic Chapa Singna loudspeaker Siznaba Yaroi Nongwai Pudana Chatpa Yaroi Picnic Taubagi Matam Ayukpung Mapandigi Mari Paubani Dharmagi Oiba Amasung Ngak Senduna Tamliba Mapam Singda Picnic Tauba Yaroi Uwa Mang Tahanba Yaroi Hairi December 18 amasung January amada thoningdaba thokdoksing thoktanaba Raijagi Traffic Police na akanba thabak lokhatkadori Traffic ki niyom thugaiba sing Motor Vehicle Act ki matung ina phagani hairi SP Traffic na thokpa cherol man hai nisa seasonarga gari thauba gari machada miyoi ahum tongsinba helmet yaudaba seat belt phadaba chechang sudaba sahi sudriba singna gari thauba amadi gari kana thauba singi mathakta action lokhakani hairi Imoinu ira thawni thawranga mari lenana Raijagi Fisheries Bibagna ahanba Imoinu Fish Festival Imphal gi hapta kangjibungda mathang thagi ahumda COVID ki chana kanon ngangna ayuk pung 8 dagi nungtil pung ahum phawba pangtokani hari Fisheries ki Director Ais Balkrishna thopa cherolaman hai ngami singna makhoi gi pothok sing ayuk pung 13 phawbagi manungda mela tawphamda purakadabani Imoinu ira thawni thoram Utra Sanglen Sana konung amasung ukalga loinana awang kaubru asupagi masai kol pangthok lagani hari thawram masida miyamna saruk yabinaba Utra Sanglengi cherol amana khanghalakli Akashbani Imphal gi ipau kambuna puthokpa chahi loibigi akhanaba thawram ama hayeng numidang pung 8 dagi sandokkani Tabiyu Akashbani Imphal gi ipau kambuna puthokchaba akhanaba thawram ariba chahi bu hangatna yengba anobu chahi bu taramno okshabagi thawram Sahi asida Akashbani Imphal gi ipau kangbuna sandokhiba thawramsing kharadang hangatna yenglabada loyumba sinnel loyumba silien loyumba sin habisi khoigi Manipur gi ningthau loyumba haiba dugi matamda mangna piba adu royal edict amani tangkhulam sungmitei machin mana oina haurakibagi wari hojik ekhoine yomnang haibne nuhumna yomnang tangkhul gi lon nawrem thong nawrem tangkhul gi mingne Anobu chahibu taramna okpagi yaipa paujal piraduna Raijapal Laganesan. Peaceful and prosperous New Year for the people of the state in particular and the people of the country in general. We all should also feel proud of leading G20 by our country. Paugi marakthana break ama Ahanba Imoinu Fish Festival Lagliba January ki tang ahumda konungi hapta kangjibungda pangthok lagani Fisheries Department Sinjaba ngagi mela sida maitei sharing kilogram lising ani atopanga kilogram lising yang yauna Imoinu irat thorumda siznagadaba polum kaya phanganjagani Paujen jariba Fisheries Department Government of Manipur Tabiriba Pawasi Akashbani Imphal degini Congress na hairi Manipur da thabak tigi pothabagi matam loiraba myoising thabak ki matam sangtopagi chanabi amal laglibasi sarkar asigi karamba thoksilno Imphal gi Congress Bhavan da pangtoba pawgi mipam amada MPCC gi senior spokesperson Ningomba Bhupendra na hai thabak pothagi matam loiraba Chief Secretary Dr. Rajesh Kumar gi matam tha taruk amaga sangtoriba asi Chief Secretary oinaba matik chaba myoi amatar leitrabra Manghai, Kendra ki Personal Public Grievances and Pensions Mantraloy gi Department of Pensions and Training DOPT na sahi asigi December amada thokiba Office Memorandum amagi matungina sahi humpu suraba miyoi amana thabaktigi pothara matung inna karigumba lam khara khakta natana sangdokpa yaroi haiba wafam yauri
निफुमाथोइसुबा आर्काइव्स वीक सेलिब्रेशन कम रेकॉर्ड एग्जिबिशन ngasi पैलेस कंपाउंड लेबा महाराज चंद्रकीर्ति ऑडिटोरियम दा पावर मंत्री थोंगाम बिसोजिन हाउदोक्रे मणिपुर स्टेट आर्काइव्स न सिंद्रम पांगथोपा थौरम अदुदा प्राइवेट कस्टडियन सिंगना उत्पा अरिबा पुया सिंगी एग्जिबिशन अमसु मंत्री न हांगदोकी थौरम दुदा वांगांगबदा सिरी बिसोजिन हाई इंग्लिश सिंगमा चमापन मरफुनी थोइदा लिंखकिबा मणिपुर स्टेट आर्काइव्स दा ममल नियामलबा रेकॉर्ड क्या थमलिबा असि राज्य सिगी ममल नाइद्रबा लन्नी आर्काइव असिदा तोंगान तोंगानबा विभाग सिंगी रेकॉर्ड राज्य विधानसभा की प्रोसीडिंग याउना अरिबा मतंगी रेकॉर्ड क्या निंगथिना ngak sen लेगी अखोगी एग्जिबिशन जी नमिनी खक्तगी नतबा अखोगी तोवान तोवान सागेगी अदुगा तोवान तोवान बा लेरे पोस्टिंग जो फजन मसिगी सोशल मीडिया दा ओरो खबर की इलेक्ट्रॉनिक ने प्रिंट मीडिया दा ओरो मसिगी लेरिबा अखोगी मेला के टाइप दा एग्जिबिशन ओइन तोरकांदा मसिगी मनम दा खंगनिंग मन नत्र करी लेबा पोट पुनम जिंजे लोइनमक पीपल्स की अखोगी लेरिबा कनो इंटरेस्टिंग ओइ वारी सिंग करी सिंजे मचा मचा तोरे हाकांदा फजन पब्लिसाइज तोरे कांदा अखोइना फजन था अमदंग अखोगी लेरिबा मेला के फॉर्म द पुथुरी हर कान सीने करी हाइनो जे अराक मिसिन द कसन ध्यान जिंसना ताबी रगा सुम लेरगदी अखोई सोइन मकी अखोगी आर्काइव को नतका मसी के कसन ध्यान लेरि पोसिंग्स तगी हेने नुसीबा कसन ध्यान द थोरो दबी वाखलो लैती थौरमद आर्ट एंड कल्चर की कमिश्नर एम जॉय आर्ट एंड कल्चर की डायरेक्टर एल किशोरजित अमसुंग मणिपुर स्टेट आर्काइव्स की डिप्यूटी डायरेक्टर वाई यामदेवी सरुक याखी Demographic challenges in Manipur and readiness haiba hiramda taramathui suba oja sana joba memorial lecture ngasi Kanchipur leba National Research Center Manipur gi hall da pangthokre Professor Naurem Chana joba gi humudra tare suba mobo konmonga mari lenana pangthokiba debating competition da makok mathang takraba singda mana mathum yentoki amasung mioi kyana oja sana joba gi maramda wapam kya phongdoki Manipur की येलो मी फुरुप अमा ओइरिबा मैतै मितैबु शेड्यूल ट्राइब की लिस्ट याहोंदना मसागी सक्तम कंजनबा अमसुंग संविधानगी ngalokpiu haina शेड्यूल ट्राइब डिमांड कमिटी मणिपुरना राज्य सरकार अमसुंग भारत सरकार तंगनदुना लागली मणिपुर सरकार मियांगी इहुल खंगबिदुना अथुबदा पाइखतपम थोपा थबक पाइखतपिदुना शेड्यूल ट्राइब की लिस्ट याहोन्नबा होनबिउ हाइना कमिटी असिगी चेरोल अमना हाइरी टेक्नोपॉल जिला की मनुंग चन लेबा कंपांग खुनौ खुलदगी कलक्किबा चाइनीज पेंगोलिन हारगजु खंगनबा साफु Wildlife and Habitat Protection Society Sinakibaga Loinana Punsilok Umangda Asoi Angam Yaudana Tadokre Hari Numitari ni Satarakpa NSS ki Special Camp Ama Ngasi Kumbi College da Loisinkre Camp Adu Kumbi College ki NSS Cell na Sinbani प्रधानमंत्री नरेंद्र मोदी ने हारी नुमित खुदिंग अमसुंग मिकु खुदिंग असी जाति सेंगपदा सिजनगदबनी प्रधानमंत्री ngasi वीडियो कॉन्फ्रेंसिंग की खुतांगदा नोंगसु बेंगोल की थौरम कयामरुम सरुक याकी थौरम सिंग अदुगी मनुंगदा कनेक्टिविटी गा मरी लेनबा मरुएबा प्रोजेक्ट कया हौदोकपा अमसुंग नेशनल गंगा काउंसिल की मिफम यावरी प्रधानमंत्री ना वर्चुअल ओइना हौरादगी न्यू जलपाईगुड़ी यौगदबा वंदे भारत एक्सप्रेस लमथाकी Siri Modin Hai Indian Railways pu matanga chunaba mongda sengat nabagidamak yamlaba senpam sing kendra thadari mang hai anoba railgari Vande Bharat Express Tejas Express amasung Humsafar Express railgari sing asi Bharat sajabani lagliba sahi nipan asida laibak asida railgari chakot lambida anoba mayon ama uba phanglagani mang hai Vande Bharat Express lam thaba asina anoba Bharat amagi manglan Adomda Sangsin Bagaloina, Asigumba Railgari, Chamari Humudramanga, Lebak Sinba Tungmuda, Zelan Naba Pandam Tamli. प्रधानमंत्री नरेंद्र मोदी की अपोपी हिराबेन ngasi ayu anganbada Ahmedabad ki UN Mehta Institute of Cardiology and Research Center लेखिद्रे मसागी सही चामा सुक्रे प्रधानमंत्री की अपोपी हिराबेन लेखिदबदा बीजेपी मणिपुर प्रदेश की ऑफिस दा अखनब मिफम अमा पांगथोक्तुना अवाब फोंगदोकी अवाब फोंगबगी मिफम अदा डोलगी स्टेट प्रेसिडेंट ए सरदार देवी मुख्यमंत्री नोंगथोमम बीरेन सिंह अमसुंग अतै लुसिंगबा अमदी कर्मी क्यामरो सरुक याकी अरोइबदा मरोइबा पाउ Raijasna Popi Thabada Senaba Mioy Kudimak NDPS Act PIT NDPS Act Amadi Forest Act ki Makada Serak Pigani Hari Mahut Mantri Wahengbam Rajesh Hari Solid Waste Management asi Essential Service Onthorpigi Tangkak Yaurakle Sahi Loisilakpa Amasung Sahi Haubaga Iroinana Lamdamasigi Miyamna Harau Kumai Pangthokpada Section Naba Police na Appeal Taurakle Congress na hari Manipur thabak gi pothabagi matam loerba mioi sing thabak ki matam sangtopaki chanabi ama laglibasi sarkar ki karamba thoksilno amasung Pradhanmantri Narendra Modi na hari numit kuding amasung mikuk kudimak asi jati shangapada sizinagadabani Paulo Jare